Miyoibana Pana Chokalabasu Amadi, Atopagra the Fauba, Robot Tadana Tisan Humzangam Labasu, Ngasi, Equigi Nakta, Inak Nakna Leriba, Posakea Amadi, Ngasi Fawa Mapung Pana, Kangmangam Tribani. Kudamo in Hyderabad, Equigi, lungs of the planet behind a Kangariba, Amazon Rainforest Maramda, Samudragi Irolunda Leriba, Siva Panbasingi Maramna Chimbakea Ama, Ngasisu, Mapung Pana Kangmangam Banatri. Mayam Sing Asigi Manunda, Mariana trains Asisu Amani. Mariana trains as if Pritivida, Ngasi Pau the Muevina Kangba Quadigi Luwa Mapam Amawari. Ida Masika Marilena video Ama, Delidos Manipur Mayam with Amokta, Puduna Luxury. Video Asida, Mariana train Sariba, Walgi, the best point Asida Phangba, Yam Angakpa Jiba Makal, Nipalgi Maramda, Naina Jakani. Video Asibu, Loy Power Yang Biduna, Amutang, Kangdopio. Channel asida nauna lakpiriba viewers singna subscribe button da click amamamtang nambiduna asigumlaba yam interesting oiraba video kya amasu leptana yengbiu amuk video gi maiki da pangasi aikoina Mariana trains ta phangba jiba makal singgi maramda naina jungai Mariana trains ki maramda khajik khangasi Mariana trains asi Pacific Ocean gi western thangba sarukta leiba Mariana Island gi hek manak leiba mapam Haiba Mapam asi Quaidigi Luba, Samudragi Mapam Amani. Kiamug Lugi Haibu, meters, Lising Taraga Mato Hendelway. Quaidigi Wangle Hariba, Mount Everest Asisu, Mapam Asda, Lupanbata, kilometer Ani Pau Lemgani. Haiba trains asi, Pritivigi Ocean floor Mapam Amahekta to Phangba, random overhaul Amahekta Nati. Mapam Asda, tectonic plate Amagi, Matakta, Amanan Sindona Leba, Mapam Suni. Adukimatic luraba mapam asigi yamna akanba pressure amati yamna mamma maram oiraga Prithivigi mapam amataga manadaba environment amasu phangli adubu mapam asigi extreme condition asida fawba jiba kaya amana maningtamna leiri Mariana trains ta phangba ahanba jiba adudi the Mariana snailfish ni the Mariana snailfish asidi khwaidagi deepest oiba mapam da phangba nga makal amani Samudragi meter lising nipan hena lupa mapamda hairiba Mariana snailfish asi phangi. Samudra manungi yamna thina kalaba pressure adugi manungda phawba hairiba snailfish asina yamna laina karisu tawdana leiri. Masigi maru oiba maramdi makoigi jelly gumlaba body amadi yamna flexible oiba skeletons adunani. Hairiba snailfish asigi masa asi transparent oi amadi inches mari fawsu sangi. Makoigi hakchang asi transparent amadi jelly gumna oiribagi maramdi masada pigment amata yaudi amadi masada saru amata yaudabaga summanai asok pressure kantraba mapam asida makoina kamnauna hingliba mapam asida hingnabagi damakta mahusana makoigi masada yamna unique oiba adaptation taunanaba pithoksari snailfish ki body da yamna special oiba protein makal amasu yauri Masina built-in shock absorber amagumna matau tawduna yamna kalaba pressure aduda leiba ngamali masigi sumatakta makoigi skeletons adu yamna flexible oi amadi masina yamna uneven oiraba Mariana trains ki terrain aduda yamna laina iroiduna chatpang ammi snailfish asina mapam masita phangba apikpa jiba natraga tingang singna machinjak oi haiba snailfish asina makoigi yamna mysterious oiraba food chain da top predators amasu oiri. Number ani subata phangliba jiba makal asdi the Dumbo octopus asni. Jiba asina Dumbo octopus saina maming thonbagi maramdi. Octopus makal asigi fins adu managa manai. Amadi Disney character ama oiriba Dumbo gasu yamna manai adugini. Haiba octopus makal asisu Mariana trains ki luraba irol nungi kalaba pressure gi manungda nungaina leiri. Octopus makal asigi iroibagi style adugidamak yamni unique oiba octopus makal amani haina maming chatni. Octopus makal asigi skin su transparent oi amati mamit su yamna laurga chawi. Haiba jiba makal asina ising manungda phangba jiba khajing amati nga macha sing chaduna hingi. Ahum suba jiba makal asdi anglerfish ni. Anglerfish asibu sea devil haina su khangni. Haiba nga makal asi feet ahumdagi mari fawa sangi aduga kilogram kuntraga mga fawa lumi. Haiba nga makal asi miyebana changmada yamna wana thokadaba mapam aduda lay. Haiba nga makal asigi makokta LED light gumna nganba matrok amasu yawi. Anglerfish asina masada yawriba light adu on natraga off su tawba ngami. Nga makal asina light adu on tawnanamidamakta blood vessels sing adu expand tawi.
oxygen na haiba matrok asi hek yobaga LED light kumna ngalakani light adubu off tawnanaba nga asina masagi blood vessel adu nero tawi aduga light off tawi angler fish na masigi light asigi khudong chaba lauduna atopa jiba singbu phaduna chanana basijnai atopa jiba singna angler fish ki light adu tamna lakpada nga asina phaduna chathoki number mari subuda leiriba jiba asigi mamingti sea cucumber ni haiba sea cucumber asisu Mariana Trench ki yamna lukraba manungda hingduna leiba jiba makal amani haiba sea cucumber asina fit taruk phawu sangi haibadi wang chawba misak amaga wangwa mani haibani haiba sea cucumber asina 2500 gram phawu lumi sea cucumber asi miweba aikhoigidi karisu khudong thiningai oidaba jiba makal amani matam ayambada sea cucumber asina samudragi leimaida legali number manga suba asdi Mariana Trench asida bioluminescent jellyfish haina khangnaba nga makal amasu phangi haiba nga makal asi 2016 da deep sea exploration amada thengnaki nga makal asi Mariana Trench ki kilometer mari muk luba mafamda phangi scientists singna claim tawri madudi haiba jellyfish asi phajabagi mati yamna danger oi haina nga asi makokta red amadi yellow gi shining organ su yauri yellow machugi organ asina reproductive organ oina mathau tawri aduga red color gi organ asina digestion tawbada sijinai number taruk suba asti Mariana Trench asida predatory tunicate haiba tunicate makal amasu phangi tunicate haibadi masagi yanglen saru yaudaba jiba makal haibani hairiba jiba makal asi Mariana Trench ki lukraba mafamda khak phangi jiba makal asina monakta chatpa atopa jiba singbu phaduna chathoi atopa apikpa jiba singna monakta lakpada arabu maya adu kathokuna chathoi haiba jiba makal asi ngasidagi chahi 550 millions mamangdagi leiraklabani creature makal asigi brain amadi backbone su yawi yam interesting oiriba amana haiba creature makal asina masagi brain adusu switch off chawba ngammi number 8 suba asdi Mariana Trench asida giant grenadier koba nga makal amasu phangli haiba nga makal asina fit 8 phawu sangi nga makal asi samudragi lemaida ayamana phangi mafam asida nga asina tapna iroiduna atopa nga macha natraga jiba sing phaduna chai masana masabo ngakthok chanawi damakta haiba nga makal asina yamna namthiba chemicals makal ama tatoi masina atopa achowa jiba singna monakta lakpa ngamde haiba nga makal asina chahi 100 phawba hingbasu ngammi number 9 subda leiriba jiba makal asidi abyssal ghost koba sak makal asini haiba sak makal asina ngasidagi chahi million chamri rongi mamangdagi Mariana Trench sariba mafam asida leiri creature asimasu miyoibana deep sea exploration amada thengnaki haiba nga makal asina fit ahumdagi mari phawa sangi aduga lumbana kilo ahumdagi mari phawa khak lummi matakta panjakriba jiba makal sing asidi khara khaktani ngasi phawa miyoibana khangma ngamdriba jiba kaya amasu Mariana Trench leiri samudragi irolnungi aruba asi ngasi phawa miyoibana mapung phana khangma ngamdribani aduna asigumlaba aikhoina amukta su ukidriba jiba kaya amasu pikthana soidna leram kikani tasengna hairabata samudragi irolnung asi mystery tana thalaba mafam amani haibata haimanba thoklo matang asida daily dose Manipur na mayamdagi kainanaba yathang nijari amadi video asibu like share amadi channel asibu subscribe tawiduna anawba video kya ama puthokpada soidna thawna habiyo aduga karigumba somgi apamba topic leirabasu soidna comment section da comment tawsinbirau amadi soidna video adu puthoknaba honachake